Imens PAODAM yang tabiribasingbu ahanumagtada binitana taramna uksabagaloyena khurumjari. Hauzik PAODAM asigi maroyo pau pijari. Sasinabani singnaba life saving drug Desarim piece samri nipu mathoy konana miyo ama phagatkre. Independence Day gi section tharang lakhopagi saro ama oina yum-yumda sangduna thiba humbagi thabak sathakre. Tokyo Olympics ta men's hockey da Belgium final changkre. Mapung oiba pau pijadringagi mangoinana COVID-19 laina laisa asi lamdamasida makhatana paksana sandoraktana ba lengana paikhaliba total curfew bu sogopiduna yum dagi chathok piganu tangai phadabagi chathoklabasu face mask upiu social distancing akpiu mi punbiganu khutsa sapona toina hamdokpiu natraga hand sanitizer sinaduna sengdokpiu loinana COVID-19 mass testing da saruk yabiduna test tokthokpiu amadi COVID-19 vaccine kapthokpiu. Hauzik mapungoy paulo birasi. Sasinabani haina singnaba life saving drug Desarim remdesivir 100 mg injection piece samri nipu mathoy konana miyoy ama ngara Imphal East District Police ki kangbuna phagatkre. Imphal East ki SP N Hirojit na phongdorokpagi matungina ngara Imphal East District ki manung chanba New Second area ki tribal market manakta ASI Akhtar Hussein Lusingba Police ki kangbuna asat awo singda frisking amadi checking sathabada Lalo Saha chahi yangkhai manga apokpa lekhidraba Baku Shaha Bihar gi Hasanpur Police asangi manung chanba Sasam Village Samsat Tripura District tagi miyoyasi remdesivir 100 mg injection piece samri nipu mathoy konana phagatki mahakpu wahang paung sathabada mahakna purakliba hidak asigi matik chaba document amata puthokpa ngamdabaga loinana Health Department ke ayaba lawra matungda sasinaba hidakni haiba khangmadagi miyoy asi phagatkibani haina SPN Herojit na ngasi mahaki conference hall da pangthokpa phagalaba hidak amadi miyoy paumi singda utpada phangdokhi mahana makha takibada Lalo Saha asi haukiba tha July 18 da Guwahati dagi Air Asia flight tonglaga laklaga Imphal da thunglakibani miyoy bagi punsi kanbada sinariba hidak asi Karisu laitaba mawngda kadaida piribano kanada piribano haiba khangdana lana sinarurabadi miyoybagi punsi manglakpa yai khanbadagi miyamda message piba oina hidaksing asi phagatkibani kanagumba sina authorized oida mawngda hidak asi laibiganu thawdo asiga mari leyana makha taba investigation sathanaba pharaba Lalo Saha Porompat police da sinakre hairi ngarang akoi Kungama Tawad Vaida, Akogi routine Noina violators in check the white eye, Madugi, testing checking Tawa, Matam the new second near travel market. So I said, Wai non money free Maka, my baggage Ani Paraga, Lakbama, the 10th set Tawani. Lagi set to matam da ma lagi sama da budi piro nyorom me aduga to pan lagi sama da akoi buji pandemic se da koi human life kan bagi covid na naram tung da life kan bagi am season aba ramda sevi bahal si samri ka nipu matoi yoromani National Highway 37 dagi kha pangna miyana sanariba Vidyanagar New Alipur Harinagar amadi Usathol phaunariba lambi asigi saruk kharada yamna phattaba Vidyanagar gi angamba lambi asi hena sopana maram oiraga Manipur Food Industry Corporation Limited ki Vice Chairman K Sarakumar Singhana masagi lanai pesa puthokduna lambi asi ngasi semjinba hokre K Sarakumar na lambi asi sembibada miyamna harawa phongdorakli Mr. Moses Pamay Chairman Marshal Lekai Vidyanagar K Pauseng Pamay Special Contractor Marshal Lekai Jiribam BBC Vidyanagar New Alipur Youth Amadi Maira Paibi Singna Thagalakli
Mr. Moses Pamei Chairman Marshal Lekai Bidyanagarna Phongdorakpada Matang Kuina Patana Leiraba Lambi Sambirakpada K. Sarakuma Singabu Ngamkai Leitana Thagatpa Phongdokjai Haiki. Aglapur Harinagar की चंगलक लंबी असी की अंगम्बा मतेर असी असुकी मती फतबगी गाड़ी अमदी मी चंगक खुदोंग यामना चादन लेरम्मा अदु अखोय यामना वाताना रगा के शरद कुमार वाइस चेयरमैन MSICL की ताना रगा लंबी असी महंगना पैसा पुथोक्तदना सेम्बा होबिरे मसीगी दमाक के शरद कुमार बु हाइनिंगाई लेतना थगचरी हाइना फोंदुकचरी Lakadoriba Independence Day Tharongi Mangoyana Police na Lokhatpa Section Tharangi Saru Amo Oina ngasi ayuk pung 8 tagi Nipan Makai Phauba Impal West District Police ke SP gi miyek makada DSP Commando Y Kisor Chana Lusing Bakangbo amana waheng bam lekai da yum da sangduna thi humbagi thabak sathakre Saurana yum humdarom da miyoi sam tararom verification sathaki apa apundi yaukhide Amaromda Commando Team Asina City Mobile Commando Team Amagaloyana Governor Road Kakulong Amadi Masazir Road area da ayupung nipan makaidagi tara phauba operation sathakre yum samaromda leiramba miyoi sahum yankhairom verification sathaki apa pundi yaukhide hairi Manipur da haukiba pung kunmari da miyoi satrat yankhai humdoi nauna positive oiba thengnakre miyoi tara mari na leikhidre Pungpham asta miyoi lising manga samri humdra taruk test tauki masigi manungda miyoi satra yankai humdoi positive oiduna ise yapon ba positive oiba migi masing lak ama satruk kunmanga yaure miyoi tara mari laikhidaba se tharaga apunba laikhidaba migi masingna lising ama changa maudrani thoi shukre pandemic se hobadagi ngasi phawada test taukibana miyoi lak tara mathoi lising ani sani marfu taret ni Kaksing District ki oina ngarang August ani gi nungthil pung ani dagi ngasi August ahung gi nungthil pung ani phawbada district asigi miyoi tara nipan nauna covid positive oiba thengna ki pungpham asta district asigi apunba miyoi maudra mari test tauki maduda miyoi humphuna lenga ki testing center da test tawbada miyoi tara nipan adu positive oirambani miyoi kuntare amadi miyoi tare na mathangsna Jiban Hospital amadi Ima Hospital da test taukibani COVID-19 pandemic na malemgi miyoi crore 18 lakh maudra tere lising humphumari supna yankhai tere positive ohenduna saitheng pikre saitheng phanglaba miyoi sing manungda miyoi lakh nipuni thoi lising yankhai ni thoi changa maudra manga laikhidre miyoi crore 13 lakh ani lising 13 chamapan humdra ma thoina narambadagi farakre Malemasna COVID-19 laisana khwaidagi hena positive case masing yamba lebak asi USA na oiri lebak asta miyoi crore ahum lakh yankhai pa lising maudra manga samapan marfu positive oikre India na miyoi crore ahum lakh 3 lising kuntaru sanga supna taret positive oiduna ani subada lairi aduga miyoi crore ama lakh maudra pa lising yankhai humdoi sanga supna ama positive oiba thengaduna Brazil na ahum suba positive case masing yamba lebak oiri India ki oinadi miyoi lakh humphum doi lising tara manga supna humphum doi positive oiba thengaduna Maharashtra state na ahanba soalaba state case lakh kuntra mari lising kunmanga samri humdra doi thengaduna Kerala na ani suba amadi case lakh kumapal lising nipan sani marfu mari thengaduna Karnataka na ahum suba soalaba state oiri Mathang sahigi lising ani kunithoi gi angan basarukta pangthokadoriba election asida Siva Sena na nupi da ahen bambi eng thamduna nupi candidate puthokna ba honagani wafam asi Siva Sena Manipur state ke president M Tombina lusing ba miyoi tarukna saba tim amana Siva Sena gi MP Singh National General Secretary Anil Desai National President Uddhav Thackeray ga puna khana minarba matungda Delhi da lairiba mahakna Paumisingda phongdorakibani Mana makata aduna lakadoriba election asida nupi da khudong chaba piduna nupi candidate lakpa matamda angamba mateng pangani Mana makata aduna tungi mirol gi khongul mutkidanaba asengwa prajagi seba tawba miyoi singda vote pibiduna paisa sangna vote kaba ama ohelasi haina phongdokhibaga loyana Delhi amadi Maharashtra da covid free oiduna ayupung manga dagi numidang pung 10 phauba dukan sing hangnare adubu Manipur di Tha ahum mari curfew thamlawa phauba masing hantaba laitri hidak kapthok tabasing hidak kapthok minasi haina su phongdokhi Manipur Sarkar ki minor irrigation department ki makhada laiba Thawal gi Selo Lamyai local phauduna zeliba mayai lokhong tengbagi longmi singna hauze chathariba
Thaba aduda Thawal Kendra MLA Oiriba Hanagi Chief Minister O Ibobina Mahaki Maikaidagi Su Mateng Oinaba Selgi Tengbang Pikre Hairiba Ithai Lokong Asi Matam Sangna Sembi Daba Amasung Hoop Napi Hojinduna Ising Zenba Ngamdana Laibadagi Lamdama Sigi Longmi Shingna Hokiba July Kunipandagi Sengdopagi Thaba Satharakpani Kendra Sigi MLA gi Selgi Tengbang Adu Mahaki Masanupa Khangabo Kendra gi MLA O Suja Kumarna ngasi Lokong Tengbamda Latuna Longmi Singda Kusinaki Hairo Assembly Constituency MLA Dr. Thoksom Radia Siamna Asang Basampam Punama Putolaga Hairo Patri Ingang Loki Lambi Nung Taduna Samjengkre Nongjuta Loibaga Lambi da Asi Sit Nana Koilas Taduna Miamda Sinaragani Hairi Hairo Patu Litan Makongdagi Lengang Lok Taba Sarana Kilometer Mangarom Sang Balambi Asi Handaki Nongjutada Pibam Paslak Tabadagi MLA na Miam Gisatok Sin Nuaina Bahaiduna Samjin Bani Lambi Samjin Baduda Apema Poloduna Ingang Lok Tagi Moirang Tem Sarat Koba Lomi Amana MLA bu Tawibam Khangba Utki Magna Hai Hairok Tagi Ingang Lok Taba Lambi Asi MLA Rajesh Yamna Hairok ki Mihut Oidringaida Kana Matana Hanna Yengbiramde MLA Rajesh Yamna Mihut Oirakla Matung Sahi Mari Romasida Lambi Asi Handaki Asi Tharaga Anirakti Nung Thaduna Samjin Bire Athu Matamda Koilasu Thabiraklagani Haibagi Thazaba Leire Masigidamak MLA bu Ingang Lok ki Miyamna Hainingai Leitana Thagasari Haibana Singba Wapam Sing Thamki Ingang Loktagi Ningthauzam Tombi Kobi Nupi Amanasu Lambi Samlakpa Dubu Thagatpa Wapam Kaya Thamki Moirang Them Ibo Tombi Memorial Charitable Trust na Land Bank ki Beneficiary Sahung Kuntarukta Lemna Urea Bag Amamam Yenthokre COVID pandemic na maram oiraga kham thengna wanaraba matamasda lamdamasigi lawmi singdasu urea har phangdabagi saitheng yairari senga sanga leiba senjau paiba miyoi khujok kharana kudong chaba phangodraba lairaba lawmi singi awaba bu kharada oirabasu ko onaba ngamnaba haukiba April 13 lisingani kunmathoida hodokiba Moirangthai Ibotombi Memorial Land Bank hodokpagi thoramda MIMCT Moirangthai Ibotombi Memorial Charitable Trust ki President former Minister M. Okendrona Land Bank asigi beneficiary chahum kuntarukta urea har lemna pigani haikiba waphambu thabakta onthoktuna MIMCT gi complex da urea bag amamam lemna yenthokre Land Bank asigi Low Ubiriba Lomi Praja Kudingmak Pusu Ngasi Piriba Urea Harasi Zaiduna Hena Phaba Tinjang Kaijang Daba Mahi Marong Zumba Sathok Leiba Lorok Panthama Oirashanu Haiduna Trust ki Maikai Dagisu Yaipam Mangol Piki More Haino Makong Lekai Ward number 7 Leiba Laisang Tem Sana Koba Miyoi Amagi Yum Ani Kangodana Horakpa Maina Tumna Zakre Laibak Tiba Taudo Dungasi Hokiba Hing Nongyai Matung Pung Trani Toy Makairom Tarakpa Duai the Tokibani Hairi Mai Zakpagi Pau Pangbaga Fire Brigade ki team More Police ki ASP Operation M Amit ASP Law and Order Sangboy Gangte Amadi Miyamna Mai Kanbagi Thabak Sathaki Mai Zakpa Duda Sel Sana Lupa Yauna Tai Poche Kaya Maina Tumna Zakre Hairi Laisang Tem Sana Maitegi Yum Mai Zakibada Social Development Youth Club More Haino Makongna Thamoi Sona Nungai Tabamadi Imung Manungi Awabada Su Saruk Yarakli Haina Social Development Youth Club ki Serol Amana Pongdorakli Serosta Palibadi Kangodana Horakiba Mai Aduna Mahaki Yum Amadi Godown ge Potsai Amadi Laijaba Sana Lupa Kaya Mangta ki Masina Maramoraga Awaba Tarba Imung Asida Mari Lainaba Singna Mai Asigi Horakpam Thidok Piduna Pangbayaba Mateng Pangbinaba SDYC Moregi Maikai Appeal Torakli Loyana Mai Zakpai Taudo Aduda Moreda Lairiba Tongan Tongamba Community gi Miyoi Singna Amata Oina Mai Kanbada Mateng Pangkiba Punama Pusu SDYC Morena Taudo Tholiba Imung Manungi Mahut Sinduna Thagatpa Pangdorakli All Manipur United Club Organization Amuko gi Miyek Makhada Imphal East United Club Organization na COVID-19 Thengnabada Mateng Oigadaba Haksang da Kanaraba Hidak Langthak Sing Department of Ayush dagi Lauraga Eastern Club Development Organization na Koliba Imphal East District ki Tongan Mapam Singda Club Kunithoi ki Kuthang da ngasi Miyoi Lising Amasani Kuntra na Sinagadaba Hidak Sing Yenthokre Hairi Laibag asigi power distribution sector da ahongba puraknabagi lambi phatpa report ama NITI ayok na ngasi release tawkre India ki power distribution company singna sahi khudingi lupa crore kaya mangi haibagi wafam yauri
लिसिंगनी कुनमाथोई की फाइनेंशियल ईयर दा लुपा करोड़ मौद्रा मांगी हाइरी मसना मरम ओइदुना जनरेटर सिंगी सेंफम पिथोकपा ngamdana leiri lebak asigi amadi malengi oibada power distribution da ahongba purakna wafam report adu da yauri punsi mahingda laitho hanabagi oirabasu natraga business da improvement laknabagi oirabasu distribution sector bu phagahan ba habasi yamnamak dakar oi haina niti ayog ki vice chairman Dr. Rajiv Kumar na haiki गुजरात के प्रधानमंत्री गरीब कल्याण अन्न योजना की कानब फंगलबसिंगा प्राइम मिनिस्टर नरेंद्र मोदी ने वारी सानख्रे वीडियो कॉन्फ्रेंस के खुथांगदा पांगथोकिबा थौरम अदुगी पांडमदी योजना अदुई कानब मियामदा खंगनबनी हाइरी पीएम गरीब कल्याण अन्न योजना PMGKAY की मखादा गुजरात के इमुंग लाख कया फंगी हाइरी फ्री रेशन फंगनबनिना लाइरबा प्रजा मयामा अवाबा कोहले हाइकी मान मखाता न फोंदोकिबदा इंडिया ना निंग तंबा फंगला मतुंगे गवर्नमेंट खुदिबना अहोंग ममलदा चिंजाक फंगनगनी हाइदुना लाखी लेबाक असिगी चिंजाक के पोथोक हानदगी पोथोक हेंगलकली अदुमोइनमक चाबा फंगदबदी अदुम लेरी मसी मरुओइना येंथोकपदा सोयबननी हाइकी लाइचत मनुंग अस्ता मियोय करोड़ मरफुगी मथक्ता फ्री रेशन फंगनख्रे हाइकी सानबगी पाउदा ngasi Tokyo Olympics के मेंस हॉकी सेमीफाइनल दा बेल्जियम ने इंडिया बु मंगा अनिदा माइथीबा पिदुना बेल्जियम फाइनल चंख्रे अतोपा ngasi सानखिबा सेमीफाइनल मैच अमदा ऑस्ट्रेलिया ने जर्मन बु अहुम अमदा माइथीबा पिदुना ऑस्ट्रेलिया सु फाइनल चंख्रे ब्रोंज मेडल की दमा थासी तांग मंगा दा इंडिया गा जर्मन गा सानरगनी एथलेटिक्स दा इंडिया की जेवलिन थ्रोवर अनुरानी फाइनल संगबंगमदना लेहौरे इंडिया की फ्रीस्टाइल रेसलर सोनम मालिक सु 62 kg कैटेगरी दा मंगोलिया की बोकोटुया खुरेलकु की मखुत्ता माइथी होरे हौजियारे बदा मरपा अमुका ना पिजरी सासिनाबनी सिंगनाबा लाइफ सेविंग ड्रग डेसरिम पीस सामरी निफु माथोय कोनना मियो एमा फागतख्रे इंटाबिलिबल सिंगबु खुरुमजरी इंडिपेंडेंस डे की सेक्शन थरांग लखोपगी सरो अमा ओइना युम दा संगना थीबा हुंबगी थबक सथख्रे टोक्यो ओलंपिक्स दा मेंस हॉकी दा बेल्जियम फाइनल चंख्रे ngasi gidi paudam pijaba matang asaloisinjare miyang tabiribo singbu khurumjari